होटेल अदुगी मपुना यामना साउन स्टेनली येंगलखी अदुगा स्टेनलीबु मनाक्ता कौशिंदुना स्टेनलीगे मखजायदा खुपांगना अनिरक कन्ना थारखी अदुगा होटेल अदुगी मपुदुना यामना साउन स्टेनलीदा चेरखी ngasi nongmaijing numit khangna kadai da chaluribano nongmaijing numit achida customer laktuna pik thangani haiba khangna mathong manam khangdaba fijon setuna kadai da chaluribano hotel gi leiriba thabak mayam se nakhoi gi napa laklaga tawgadra nangi nama napadi yamna marai bak fare ne makhoi na thoriba bike adugi accident aduda makhoi ani mak shikhre aduga makhoi ani gi lakna phana ngamdaba haina tanaba yadaba macha nangbuna aingonda senau haiduna sinaram laga chatkhre nangbu aigi iyamba gi macha oina poklambase aigi di khwaidigi laibak thibani nang leirambadagi से दाव अमता याद्रबनी स्टेनली वा खुंपम लेते मरम अदुना ममाय लुकथरदुना तुमिना लेरमी स्टेनली गी मखुरा होटेल अदुगी मपुदुना स्टेनली दा अमुकसु साउन हायरई नंगना लेपतुना लेरबदी मफम असिदा लेरिबा कस्टमर सिंग से नखोय नपा लाग सेवा तौगदुरिब्रा मखोय गी ऑर्डर कनाना लौगदुरी याम थुना मनुंग दा चंगो अदुगा नंगना सेलिबा